ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯅꯧꯔꯤꯟꯗꯥꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯖꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯣꯏꯕ ꯑꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯊꯨꯝꯖꯤꯟꯈꯤꯕꯒꯤ ꯃꯇꯝ ꯈꯔ ꯋꯥꯔꯤꯁꯤ ꯂꯦꯞꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯦꯞꯆꯈꯤꯕꯅꯤ꯫ ꯃꯩ ꯏꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯁꯤꯟꯅꯖꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯩ ꯏꯁꯤꯡꯒꯤ ꯐꯤꯕꯝꯁꯤ ꯇꯁꯦꯡꯅ ꯁꯥꯊꯤꯅ ꯆꯥꯡ ꯅꯥꯏꯗꯕ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕꯁꯤꯡꯕꯨꯁꯨ ꯊꯧꯅꯥꯍꯟꯕꯤꯗꯅꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯅꯤꯡꯁꯤꯡꯗꯒꯤ episode 21 ꯃꯈꯥ ꯆꯠꯊꯃꯤꯟꯅꯔꯁꯤ꯫ ꯂꯤꯛꯂꯩꯒꯤ ꯗꯦꯂꯤꯚꯔꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯃꯁꯤ ꯅꯛꯁꯤꯜꯂꯛꯄꯁꯤꯒ ꯂꯣꯏꯅꯅ ꯄꯥꯏꯈꯣꯝꯕꯁꯨ ꯑꯃꯨꯛꯇꯪꯗꯤ ꯒꯥꯔꯤꯁꯤ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏꯅ ꯈꯟꯒꯠꯂꯛꯏ꯫ ꯅꯍꯥꯟ ꯃꯈꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯅꯠꯇꯦ, ꯒꯥꯔꯤ ꯄꯥꯏꯕ ꯀꯟꯅ ꯇꯝꯕꯅꯤ꯫ ꯒꯥꯔꯤꯁꯨ ꯐꯖꯅ ꯄꯥꯏꯕꯗꯤ ꯍꯩꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯩꯖꯕꯒ ꯍꯧꯖꯤꯛ ꯈꯔꯒ ꯑꯃꯨꯛ ꯇ꯭ꯔꯦꯅꯤꯡ ꯂꯧꯁꯤꯟꯕꯒ ꯒꯥꯔꯤ ꯐꯖꯅ ꯄꯥꯏꯕ ꯍꯩꯔꯦ꯫ ꯃꯁꯤꯗꯕꯨ ꯇꯥꯅꯕ ꯎꯂꯦꯟꯅꯁꯨ ꯁꯤꯟꯕꯅꯤ꯫ ꯁꯤꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯎꯂꯦꯟꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯛꯏ꯫ ꯃꯤ ꯀꯌꯥ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯤ꯫ ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯖꯔꯕꯁꯨ ꯁꯤꯔꯁꯨ ꯆꯪꯂꯒ ꯑꯆꯨꯝꯕ ꯑꯃꯨꯛꯇꯪꯗꯤ ꯇꯧꯔꯝꯒꯦ ꯍꯥꯏꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯎꯂꯦꯟꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯃꯌꯥꯝ ꯑꯃ ꯈꯪꯏ꯫ ꯑꯗꯨꯕꯨ ꯎꯂꯦꯟꯕꯨ ꯐꯥꯕꯗꯤ ꯃꯍꯥꯛ ꯉꯝꯗꯦ꯫ ꯑꯆꯧ ꯑꯁꯥꯡ ꯈꯔꯅ ꯀꯟꯊꯣꯛꯈꯤꯕꯒ ꯄꯨꯂꯤꯁ ꯑꯇꯣꯞꯄ ꯈꯔꯁꯨ ꯃꯥꯒꯤꯗꯃꯛ ꯂꯦꯞꯈꯤꯕꯅ ꯄꯥꯛ ꯍꯦꯛꯇ ꯁꯣꯛꯄ ꯆꯪꯁꯤꯟꯕꯁꯤ ꯉꯝꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯃꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯕ ꯃꯤꯅꯤ꯫ ꯃꯤꯅ ꯇꯧꯅꯒꯟꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯝꯅ ꯄꯥꯝꯕ, ꯑꯔꯥꯟꯕ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯑꯆꯨꯝꯕ ꯇꯧꯔꯒ ꯇꯣꯉꯥꯟꯅ ꯇꯥꯒꯦ ꯈꯟꯕ ꯃꯤꯁꯛꯅꯤ꯫ ꯃꯃꯤꯡꯅ ꯆꯤꯡꯈꯩ ꯀꯧꯕꯅꯤ꯫ ꯃꯍꯥꯛ ꯑꯉꯥꯎꯕꯅꯤ꯫ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯃꯁꯥ ꯂꯩꯇꯥꯗꯕ ꯑꯅꯝ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯎꯂꯦꯟꯗ ꯑꯗꯨꯝ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯎꯂꯦꯟꯒꯤ ꯑꯁꯣꯏꯕ, ꯎꯂꯦꯟꯒꯤ ꯀꯣꯝꯊꯣꯛꯄ ꯖꯒꯥ, ꯎꯂꯦꯟꯒꯤ ꯋꯤꯛꯅꯦꯁ ꯃꯍꯥꯛ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯤ꯫ ꯎꯂꯦꯟꯒꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯃꯍꯥꯛ ꯀꯞꯁꯦꯟ ꯁꯦꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯒꯥꯔꯤ ꯆꯠꯈꯤꯕ ꯍꯜꯂꯛꯄ ꯃꯍꯥꯛ ꯂꯣꯏꯅ ꯂꯣꯟꯅ ꯁꯦꯟꯅꯔꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯄꯥꯏꯈꯣꯝꯕ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯂꯒ ꯎꯂꯦꯟꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯕꯅꯤ꯫ ꯃꯍꯥꯛ ꯉꯁꯤ ꯎꯂꯦꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯛꯀꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯎꯂꯦꯟꯅꯁꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯑꯣꯡꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯣꯏꯕꯒꯤ ꯃꯥꯅ ꯍꯥꯏꯕꯗꯣ ꯇꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯎꯂꯦꯟꯅ ꯑꯣꯏꯅ ꯍꯥꯏꯌꯨ ꯇꯥꯁꯤ ꯄꯥꯏꯈꯣꯝꯕ꯫ ꯄꯥꯏꯈꯣꯝꯕꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯁꯥꯔ, ꯑꯩꯅ ꯊꯝꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯁꯥꯔꯅ ꯌꯥꯕꯤꯔꯦ ꯐꯔꯦ, ꯌꯥꯕꯤꯗ꯭ꯔꯒꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯅ ꯏꯃꯤꯠꯅ ꯎꯔꯨꯕ ꯃꯇꯨꯡ ꯑꯩꯒꯤ ꯋꯥꯈꯜꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯐꯥꯎꯔꯛꯄꯗꯣ ꯁꯥꯔꯒꯤ ꯃꯐꯝꯗ ꯊꯝꯖꯕꯅꯤ꯫ ꯍꯣꯏꯅꯦ, ꯍꯥꯏꯌꯨ ꯇꯥꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯆꯪꯁꯤꯜꯂꯕ ꯃꯐꯝꯁꯤ ꯀꯥꯟꯅꯗꯕꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯁꯥꯔꯅ ꯈꯪꯕꯤꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩꯈꯣꯏꯅ ꯀꯔꯣꯔ ꯑꯃ ꯄ꯭ꯔꯣꯐꯤꯠ ꯂꯩꯕ ꯃꯇꯝꯗ ꯑꯁꯣꯝꯗ ꯂꯥꯛ 50ꯒꯤ ꯑꯔꯦꯝꯕꯗ ꯁꯦꯜ ꯆꯠꯂꯤ ꯁꯥꯔ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯣꯔ 10 ꯄ꯭ꯔꯣꯐꯤꯠ ꯂꯩꯕ ꯃꯇꯝꯗ ꯀꯔꯣꯔ 5 ꯔꯣꯝꯗꯤ ꯂꯦꯝꯅ ꯆꯠꯂꯤ꯫ ꯁꯤꯒꯤ ꯆꯠꯂꯤꯕ ꯁꯦꯜꯁꯤ ꯄꯨꯂꯞ ꯈꯣꯝꯒꯠꯂꯒꯗꯤ ꯁꯣꯝꯗ ꯄ꯭ꯔꯣꯐꯤꯠꯁꯤ 50% ꯍꯦꯟꯒꯠꯂꯛꯀꯅꯤ ꯁꯥꯔ꯫ ꯎꯂꯦꯟꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯔꯛꯏ꯫ ꯀꯔꯤꯕꯨꯅꯣ ꯄꯥꯏꯈꯣꯝꯕ, ꯗꯥꯏꯔꯦꯛ ꯄꯣꯏꯟꯇ ꯂꯥꯛꯁꯤꯅꯤ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯔꯒ ꯃꯈꯥ ꯇꯥꯏ꯫ ꯑꯁꯣꯝꯒꯤ ꯅꯥꯀꯟꯗꯒꯤ ꯄꯣꯠ ꯄꯤꯔꯛꯄꯗ ꯂꯩꯔꯝꯂꯤꯕ ꯀꯥꯡꯕꯨꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯒꯤ ꯄꯣꯠ ꯂꯧꯈꯠꯂꯛꯂꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯦꯜꯁꯤ ꯆꯥꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯁꯦꯜꯁꯤ ꯀꯥꯟꯅꯗꯕꯗ ꯃꯥꯡꯂꯤꯕꯁꯤ ꯁꯥꯔ꯫ ꯍꯥꯏꯕꯗꯤ? ꯎꯂꯦꯟꯅ ꯍꯪꯂꯛꯄꯅꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯔ, ꯃꯈꯣꯏꯅ ꯃꯗꯨꯗ ꯊꯝꯂꯤꯕ ꯂꯦꯕꯔ ꯃꯌꯥꯝ ꯑꯗꯨꯒꯤ ꯆꯥꯔꯖ ꯇꯧꯕꯒꯤ ꯁꯦꯜꯁꯤꯡꯗꯨ ꯆꯪꯍꯟꯗ꯭ꯔꯒꯗꯤ ꯑꯔꯦꯝꯕꯗ ꯁꯦꯜ ꯆꯠꯂꯔꯣꯏ꯫ ꯂꯦꯕꯔꯒꯤ ꯆꯥꯔꯖ ꯑꯗꯨꯁꯨ ꯆꯪꯕꯅ ꯃꯗꯨꯒꯤ ꯂꯧꯕꯅ ꯃꯈꯜ ꯑꯃꯅꯤ꯫ ꯍꯥꯏꯗꯤ ꯆꯪꯕꯗꯒꯤ 50% ꯍꯦꯟꯒꯠꯅ ꯂꯧꯏ꯫ ꯑꯗꯨꯅ ꯃꯗꯨ ꯃꯌꯥꯝꯗꯣ ꯊꯣꯛꯇꯅꯕ ꯂꯦꯕꯔꯒꯤ ꯃꯍꯨꯠ ꯃꯦꯁꯤꯟ ꯑꯣꯏꯅ ꯁꯤꯟꯗꯣꯛꯑꯁꯤ ꯁꯥꯔ꯫ ꯄꯨꯊꯣꯔꯛꯂꯤꯕ ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯃꯦꯁꯤꯟꯅ ꯑꯣꯏꯅ ꯊꯕꯛ ꯁꯨꯍꯜꯂꯁꯤ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯎꯂꯦꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯁꯤꯟ ꯆꯪꯍꯟꯕ ꯌꯥꯗꯕꯒꯤꯅꯤꯅꯦ ꯃꯦꯁꯤꯟ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯁꯤ ꯄꯥꯏꯈꯣꯝꯕ꯫
हानना लोइना खंदुना लेख्रब वफमनि नाहकना हौजिक हाइरिबसिंग अदु मेचिनना तौरदि सेल सेफ ओइगनि हाइबो हानदगी खंगी पाइखोमबना ताप ओक्तुना हाइरे अखोइ सोमदगी थौजिनबो पुसिनबा याद्रगसु असोमदगी यानी सर असोमदगी मेसिन बुसलक्पा यानी हाइबसे अइना मुन्ना येंबदा खंगलबनि असोमगी पानरिबा मकोक अदुदा सेल मतिक चाना पीगे मेसिन पुसिलौ हाइबदा सोइदना यागनि अदु ओइरगदि लेबर चार्ज संदगनि अमुखक थादखिबा सेल अदुना पुंसि चुप्पगी सेल मयाम अमा चटखिबदुदगी सोइदना कन्बा ngamgani सर उलेंदो पाइखोमबदा मुन्ना येंगलै पाइखोमबना मखा ताइ अदुगा मुन्ना सर अइ गाड़ी पाइरगे अइना पाइरिबा गाड़ी असिदा अइ इथंदा दुम चचगे अतोपा मी अमदा याउद्रगसु यानी मी हापकपदा चंगदबा सेलसिंदु अइंगोंदोइना डाइरेक्ट अदुम पिसिनबियु मदु यारै पाइखोमबा होय नंगना गाड़ी पाइगे हाइबदुबदि अदुगा नतोमता हाइबदुदि लंबी लमखांगदा फरक तारकपा थोक्लगदि मदु यारै लंबी हाइबसिदि तंबा ngamba नतेनि खुदोंग थीबा थोकपा से तंबा ngamde मी अनिदि तंगाइ फदना चंगदबा यारै मदुगी रिक्सतुदि अइ अदुम लौजगेसे सरदा अइगी गाड़ीगी ओइनदि मथा सानजरै उलेंदो याम मुन्ना खल्लै खनबा याबा खल्लगा महाक हाइरे फरे नंगे मेशिनगी वादो अइ हाइनरगे अदुबु लेबरसिंगना इरांग अमुक तौरकपा थोक्लगदि कमदौबा उलेंगी वादा लोइद्रि पाइखोमबना थत्लगा लेबरगी दगर लेते सर लेबर इरांग हवनबा हवनदबा हाइबसे पानरिबा मकोक अदुगी मखुत्ता लेबनि मकोकतु बेलहनसि अदु ओइरगदि लेबरदि अमरोमदा पाइखोमबा मखा तारक्ते उलेना भापदमक ताग्रे अमुक्तंग मंगकतु यानिंगना नोमलगा ओके अइ फना फसिलगे अदुगा मुना सर अइ गाड़ी से अमुक्तंग नि चलुगे हयेंग हंचिटसदा है यागद्रनि नंबो नंगी बेमदो मतम सुरक्ले हाइबदाइने यानी सर कैसे थोइदौबा तौरे अइ चटके यानी फरे फरे अदुदि युमसा कैसे नुमिता नंग गाड़ी अमा पाइरो अदुगा चलो गाड़ी मापनगी ड्राइवरदो एक्सीडेंट थोक्ले हाइदुना मखोंग सोक्तुना लेख्रबनि नंगना पाइरो यानरदुना पाइखोमबदा थोक्ले पाइखोमबना थोक्लक्पगा थोंजिनदुदा पाइखोमबदा चिंखैगा थैने पाइखोमबगी सुक्लप तौबा माइथोंग अदुगा थोखिबदो चिंखैना मुन्ना येंगलै चिंखैना मनुंगदा चंगलक्पदा उलेंदो लेप्तुना वाखल खल्लगा लेरमी उलेंदो चिंखैना खंगचंग चंगसिनक्पा अदुददि खंगबोय लाक्पोय खंगिंग येंगलै अदुगा है कैदोरे ऑफिसर चिंखै थाजदना खंगलिंग लेंबिरैदा चिंखैसु नोक्लगा होइनि उलेन उनदबा कुइरे कमाई कमाई तौरि जानो हाइदना हेक्ता यौसिलक्पनि करबार नंबर अमा अमा लोइनुंगाइ माइ पाक्लिको कोची कोटलिबदो उलेन अदुम खांगी नोखाइरगा खमलै पाक्लि यानी यानबा अदुम सिल्लि हाइदु तारिने ऑफिसर सोमगिदि जॉब से दुम नंगाइ बिरिब्रा कमाई तौरि ड्यूटी निमदिसे नंगाइरि याम कन्ना करिगुंबा हुरानबा खरदि फागे हाइना होनबनि नते होनरी हाइदाइ अनिमक्तु पुन्ना नोक्लै उलेना मखा ताना अइगिदा लाक्पिबसिबु चुमना सुम लाक्पिब्रा नत्रगा अतोपा थबक लेबिब्रा करि सेवा तौजगनि तौरिसिदि ए चुमना सुम लंबी थोक्तुना चंगमनिदा सेवा का यारनिदा उलेनगी माइथोंगसे उदबु कुइरे हाइदना अमुक्तंगदि येंगलगे हाइदना चंगलक्पनि हेरा ओंथोपा उनिंगलगना पौकुक पिबिरो अइ अदुम लक्चरे लोइरे कैनो उलेना नोक्लगा खमलक्पनि अनिसे नुंगदमै फुंगनरगा पांदना नोकमिनबा कांगबुनि अमना अमगी मरमदा अफबा अमता खन्नदे हाइबदि अनिमकना खंगनरिबनि चिंखैना मखा ताइ सोमगिदि अंगांगसे ना इंखलक्पा याम यौरिनि हुजिक अमा थोखिबगदो इंखलक्पा ngangi पाखंग येंग फंगलक्पा मतमनिने उलेंदो अदावै मतमदुददि खुमलक्ते नोकपदमक नोक्लै मागिदा यावबा मी अमत्तगी मरमदा महाक पुलिसका वारी शानदे चिंखैसो मदु खांगी अदुना वारीदो अमा अमुक ओंथोक्तुना हाइरे हंदकसे असोमदगी इलीगल लेबर पोट खरा तोयना पुशलक्पगी पाउसे फंगबा अखोय सोंगीगदि यावदबा जाला हाइदना सुम उलेंदो हंदकते मोमोन नोक्लगा मखा ताइ
ꯑꯩꯅ ꯌꯥꯎꯗꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯆꯤꯡꯈꯩꯅ ꯊꯥꯖꯔꯣꯏꯗꯣ ꯌꯥꯎꯏ ꯍꯥꯏꯅꯁꯨ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ ꯑꯗꯨꯅ ꯃꯗꯨꯃꯗꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯒꯤ ꯊꯕꯛꯁꯤꯅ ꯁꯣꯝꯗ ꯑꯗꯨꯝ ꯁꯤꯟꯅꯖꯔꯒꯦ ꯁꯣꯝꯅ ꯊꯤꯖꯤꯜꯂꯒ ꯐꯪꯂꯛꯄ ꯔꯤꯖꯜꯠ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯖꯔꯁꯅꯨ ꯆꯤꯡꯈꯩꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯛꯂꯤꯕꯗꯨ ꯍꯟꯖꯤꯜꯂꯒ ꯁꯨꯛꯂꯞ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯥꯟꯗꯝꯁꯤ ꯍꯨꯔꯥꯟꯕ ꯇꯠꯇꯅ ꯇꯧꯕ ꯑꯃꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯊꯤꯖꯤꯜꯂꯒ ꯌꯦꯡꯂꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯛꯆꯈ꯭ꯔꯒꯦ ꯐꯔꯦ ꯆꯤꯡꯈꯩ ꯊꯣꯛꯈꯤ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕꯗꯣ ꯎꯂꯦꯟꯗꯣ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯍꯧꯏ ꯃꯤ ꯑꯃꯃꯝꯅꯤ ꯋꯥꯈꯜ ꯑꯃꯃꯝꯅꯤ ꯄꯥꯟꯗꯝ ꯑꯃꯃꯝꯅꯤ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯈꯜ ꯄꯥꯟꯗꯝꯅ ꯑꯃꯅꯤ ꯎꯂꯦꯟꯒꯤꯁꯨ ꯑꯃꯅꯤ ꯑꯗꯨꯒ ꯆꯤꯡꯈꯩꯒꯤꯁꯨ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯊꯛ ꯑꯁꯤꯗ ꯑꯃꯨꯛ ꯕꯤꯕꯤꯅ ꯄꯥꯏꯈꯣꯝꯕꯗ ꯍꯧꯖꯤꯟꯕꯁꯤ ꯐꯖꯅ ꯍꯧꯖꯤꯜꯂꯤ ꯄꯥꯏꯈꯣꯝꯕꯁꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯍꯟꯗꯛꯁꯤ ꯃꯦꯁꯦꯖ ꯍꯜꯂꯤ ꯉꯁꯤꯁꯨ ꯃꯍꯥꯛ ꯊꯕꯛ ꯃꯐꯝꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯂꯝꯕꯤꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ ꯕꯤꯕꯤꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨꯝ ꯌꯧꯒꯗꯕꯁꯨ ꯃꯇꯦꯛ ꯑꯃꯈꯛꯇ ꯉꯥꯏꯔꯕꯅꯤ ꯃꯍꯥꯛ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯀꯣꯜꯗꯨ ꯑꯣꯏ ꯍꯜꯂꯣ ꯑꯁꯣꯝꯗꯒꯤ ꯕꯤꯕꯤꯅ ꯂꯧꯊꯔꯗꯨꯅ ꯀꯩꯗꯧꯔꯤꯒꯦ ꯊꯕꯛ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗ ꯌꯧꯗ꯭ꯔꯤꯕꯣꯕ ꯌꯧꯗ꯭ꯔꯤ ꯌꯧꯗꯧꯔꯤ ꯅꯪ ꯍꯥꯏꯗꯧꯗꯣ ꯍꯥꯏꯔꯣꯅꯤ ꯊꯕꯛ ꯍꯜꯂꯛꯑꯕ꯭ꯔꯥ ꯋꯥꯕ꯭ꯔꯥꯅ ꯍꯪꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣꯅꯤ ꯕꯤꯕꯤꯒꯤ ꯃꯑꯣꯡꯁꯤ ꯄꯥꯏꯈꯣꯝꯕ ꯈꯪꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯋꯥꯕꯤꯅꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯩ ꯑꯗꯨ ꯅꯪꯁꯨ ꯋꯥꯕꯗ ꯌꯥꯎꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯨꯄꯤꯕꯨ ꯀꯩꯅꯣ 2 3 4 5 ꯑꯄꯥꯝ ꯑꯄꯥꯝꯕ ꯊꯤꯕ ꯌꯥꯏ ꯀꯩꯅꯣ ꯑꯃꯈꯛꯇꯗ ꯁꯨꯝ ꯂꯩꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯏꯁ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯤ ꯐꯔꯦꯅꯤ ꯋꯥꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯋꯥꯕꯒꯤꯗꯤ ꯋꯥꯗꯦꯗ ꯑꯁꯦꯡꯕ ꯋꯥꯗꯕ꯭ꯔꯥꯅꯤ ꯊꯕꯛ ꯇꯞꯅꯥꯈꯩ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯗ ꯋꯥꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯛꯇ ꯉꯥꯏꯔꯦ ꯏꯕꯨꯡꯉꯣ ꯁꯤꯅꯤ ꯅꯨꯄꯥ ꯍꯥꯏꯁꯦ ꯋꯥꯒꯟꯕ ꯃꯤꯗꯨꯗꯤ ꯅꯨꯄꯥ ꯅꯠꯇꯦ ꯑꯣ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯕ꯭ꯔꯣ ꯂꯩꯕꯅꯤ ꯕꯤꯕꯤꯗꯨ ꯅꯣꯛꯂꯛꯏ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯄꯥꯏꯈꯣꯝꯕꯗ ꯂꯤꯛꯂꯥꯏꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄꯗꯨ ꯋꯦꯇꯤꯡ ꯂꯩꯔꯛꯄꯗꯨꯗ ꯄꯥꯏꯈꯣꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯍꯥꯛ ꯕꯤꯕꯤꯗ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥꯏ ꯀꯣꯜ ꯇꯧꯔꯛꯏ ꯊꯝꯃꯨ ꯊꯦꯡꯖꯤꯜꯂꯛꯄ ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯃꯥ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯊꯝꯃꯦꯀꯣ ꯕꯤꯕꯤꯗ ꯋꯥꯒ ꯑꯃꯠꯇ ꯍꯥꯏꯍꯧꯕ ꯅꯪꯕ ꯅꯠꯇꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯏ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯗꯣ ꯂꯤꯛꯂꯥꯏꯒꯤ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯗꯥꯆꯥꯎ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯋꯥꯠꯇ꯭ꯔꯤ ꯂꯝꯕꯤꯗ ꯂꯩꯔꯕꯅꯤ ꯌꯧꯔꯛꯑꯅꯤ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯣ ꯊꯕꯛꯀꯤ ꯃꯤꯅꯤꯗ ꯅꯪ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯀꯩꯁꯨ ꯍꯥꯏꯔꯣꯏꯌꯦ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯀꯔꯝ ꯀꯥꯟꯗ ꯌꯧꯔꯛꯇꯣꯏꯅꯣꯅ ꯍꯪꯒꯦ ꯇꯧꯅꯤ ꯄꯣꯠ ꯆꯩ ꯂꯩꯒꯗꯧꯕꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯂꯩꯇꯦ ꯑꯗꯨꯗꯤ ꯊꯝꯃꯨ ꯑꯩ ꯌꯧꯔꯛꯑꯦ ꯂꯤꯛꯂꯥꯏꯗꯨ ꯊꯝꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯒꯦꯠ ꯌꯧꯔꯛꯇꯨꯅ ꯍꯣꯔꯟ ꯈꯣꯡꯂꯛꯏ ꯂꯤꯛꯂꯥꯏꯅ ꯊꯣꯛꯂꯛꯇꯨꯅ ꯒꯦꯠ ꯑꯗꯨꯕꯨ ꯍꯥꯡꯂꯦ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯕꯗ ꯄꯥꯏꯈꯣꯝꯕꯅ ꯂꯤꯛꯂꯥꯏꯗ ꯌꯦꯟ ꯃꯐꯩ ꯑꯇꯥꯎꯕ ꯑꯃ ꯄꯤꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯁꯤ ꯆꯠꯊꯣ ꯅꯪꯒꯤ ꯂꯩꯔꯛꯄꯅꯤ ꯂꯤꯛꯂꯥꯏꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯂꯧꯔꯒ ꯆꯥꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯂꯤꯛꯂꯥꯏꯅ ꯆꯥꯔꯤꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯪꯆꯤꯠꯁꯤ ꯑꯩ ꯒꯥꯔꯤ ꯆꯠꯄ ꯇꯥꯔꯦ ꯂꯤꯛꯂꯥꯏ ꯅꯪ ꯂꯤꯟꯊꯣꯏ ꯀꯧꯔꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯂꯤꯛꯂꯥꯏ ꯆꯥꯔꯤꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯄꯥꯏꯈꯣꯝꯕꯅ ꯃꯗꯨ ꯎꯕꯗ ꯅꯨꯡꯁꯤꯅ ꯇꯞꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯁꯦꯜ ꯈꯤꯇꯪ ꯇꯥꯟꯗ꯭ꯔꯒꯗꯤ ꯏꯆꯥꯒꯤ ꯀꯩꯝꯇ ꯁꯤꯟꯕ ꯂꯥꯡꯕ ꯉꯝꯃꯣꯏꯗꯧꯔꯦ ꯑꯗꯨꯒꯤꯅꯤ ꯑꯃꯨꯛꯇꯪ ꯆꯠꯊꯣꯛꯎꯔꯒ ꯅꯪꯒꯤ ꯏꯆꯥꯒꯤ ꯋꯥꯠꯇꯅꯕ ꯎꯇꯥꯗꯅꯕ ꯑꯩꯅ ꯍꯣꯠꯅꯕꯗꯨꯅꯤ ꯄꯥꯝꯃꯤꯁꯦ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ 2 3 ꯂꯤꯟꯊꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯣ ꯇꯥꯆꯨ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤ ꯁꯦꯜ ꯍꯥꯏꯔꯛꯄꯗꯨꯗ ꯂꯤꯛꯂꯥꯏꯗꯨ ꯈꯨꯝꯐꯝ ꯈꯪꯗꯦ ꯄꯥꯏꯈꯣꯝꯕꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯃꯥꯗꯤ ꯂꯩꯇ꯭ꯔꯕꯣꯏ ꯑꯗꯨꯝ ꯈꯜꯂꯤ ꯂꯤꯛꯂꯥꯏꯅ ꯎꯪꯕ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯑꯃꯨꯛꯀꯁꯨ ꯍꯟꯖꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯥꯔꯖ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯉꯥꯡꯒꯤ ꯄꯥꯟ ꯊꯥꯕ ꯑꯉꯥꯡꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯁꯦꯟꯖꯥꯎ ꯑꯃ ꯀꯥꯏꯊꯣꯛꯇꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨꯅꯤ ꯑꯩꯅ ꯍꯦꯟꯅ ꯅꯪ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯗꯦ ꯑꯗꯨꯅꯕꯨ ꯅꯍꯥꯟꯃꯈꯩ ꯆꯠꯇꯕꯤꯗ ꯂꯩꯔꯤꯗꯨꯅꯤ ꯂꯤꯛꯂꯥꯏꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯂꯤꯟꯊꯣꯏꯗꯨ ꯂꯥꯛꯎ ꯌꯥꯒꯗ꯭ꯔꯣ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩ ꯍꯥꯏꯒꯦ ꯌꯥꯅꯤ ꯍꯣꯏ ꯑꯗꯣ ꯂꯤꯛꯂꯥꯏꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯑꯣꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯈꯥꯁꯨ ꯇꯥꯔꯛꯏ ꯅꯨꯃꯤꯠ 8 ꯍꯦꯟꯅ ꯆꯪꯍꯟꯒꯅꯨꯀꯣ ꯍꯟꯗꯛ ꯆꯠꯄꯁꯤꯗ
ꯀꯣꯟꯅꯗꯣꯏ ꯅꯠꯇ꯭ꯔꯣ? ꯄꯥꯏꯈꯣꯝꯕꯒꯤ ꯁꯦꯜ ꯂꯩꯇꯕ ꯅꯠꯇꯦ, ꯑꯍꯦꯟꯕ ꯑꯃꯨꯛ ꯈꯟꯅ ꯇꯥꯅꯤꯡꯂꯛꯄꯒꯤꯅꯤ꯫ ꯁꯦꯜ ꯍꯥꯏꯁꯤ ꯂꯥꯛꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯕꯗꯤ ꯅꯠꯇꯦꯗꯣ, ꯑꯗꯨꯅ ꯃꯍꯥꯛ ꯑꯣꯏꯗꯕ ꯉꯥꯡꯁꯤꯜꯂꯤ꯫ ꯀꯣꯟꯅꯒꯅꯤꯗꯤ ꯈꯜꯂꯤ, ꯌꯦꯡꯉꯁꯤ, ꯀꯣꯟꯅꯅꯕ ꯇꯧꯕ ꯍꯥꯏꯗꯨꯅꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯑꯗꯨꯗ ꯊꯥꯖꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯖꯤꯜꯂꯛꯏ, ꯆꯥꯔꯣꯗꯅ, ꯀꯩꯗꯧꯔꯒꯦ? ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕ? ꯆꯥꯛ ꯂꯣꯏꯔꯦ, ꯊꯤꯔꯣ ꯍꯥꯏꯔ? ꯊꯤꯔꯨꯈꯤꯅꯨ, ꯑꯩ ꯊꯤꯒꯦ, ꯉꯥꯛꯇꯪ ꯂꯩꯔꯒ ꯆꯥꯁꯤ꯫ ꯑꯩ ꯂꯤꯟꯊꯣꯏꯗ ꯑꯝꯇꯪ ꯀꯣꯜ ꯇꯧꯈꯤꯒꯦ, ꯅꯪ ꯑꯗꯨ ꯆꯥꯊꯣꯛ꯫ ꯂꯤꯛꯂꯥꯏꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯥꯏꯈꯣꯝꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯂꯤꯟꯊꯣꯏꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯂꯦꯛꯄꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯤꯟꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯦ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕꯗ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤꯗ ꯍꯪꯂꯛꯏ, ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯑꯥꯗ ꯂꯩꯌꯨ ꯍꯥꯏꯔꯤꯔꯣ? ꯑꯍꯩꯃ, ꯈꯣꯏꯗꯥꯗꯣ ꯊꯕꯛ ꯆꯠꯊꯣꯛꯀꯅꯤ, ꯅꯤꯅꯤ ꯍꯨꯝꯅꯤ ꯏꯅꯝꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯨ ꯍꯥꯏꯕꯅꯤ꯫ ꯏꯁ, ꯀꯗꯥꯏꯗ ꯆꯠꯊꯣꯛꯀꯗꯧꯔꯤꯕ? ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯁꯤꯗ ꯑꯣꯏꯅ ꯄꯨꯔꯛꯑꯒ ꯊꯝꯂꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯅꯪꯅ ꯀꯔꯤꯒꯤ ꯑꯥꯗ ꯆꯠꯂꯒ ꯂꯩꯔꯨꯗꯧꯔꯤꯕ? ꯃꯃꯥꯅ ꯐꯠꯇꯕ ꯏꯟꯁꯤꯜꯂꯛꯄꯗꯨꯗ ꯂꯤꯟꯊꯣꯏꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯀꯩꯅꯣ ꯏꯃꯥ, ꯑꯩ ꯁ꯭ꯀꯨꯜ ꯆꯠꯄꯁꯨ ꯅꯠꯇꯦ, ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯥꯗ ꯏꯅꯝꯃ ꯃꯊꯟꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ꯫ ꯁꯤꯗ ꯂꯥꯛꯑꯗꯤ ꯑꯥꯒꯤ ꯌꯨꯝꯗꯨꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯒꯦ? ꯇꯁꯦꯡꯕꯒꯤꯗꯤ ꯂꯤꯟꯊꯣꯏꯗꯣ ꯈꯔ ꯀꯣꯝꯕ ꯖꯒꯥ, ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯖꯒꯥꯁꯨ ꯄꯥꯝꯕꯒ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕꯒ ꯃꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯄꯨꯟꯁꯤꯟꯕꯗ ꯃꯍꯥꯛ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯁꯈꯤꯅ ꯆꯩꯔꯛꯏ, ꯍꯩ, ꯅꯪꯅ ꯀꯔꯤ ꯈꯪꯉꯦ? ꯅꯨꯄꯤ ꯉꯥꯛꯇ ꯀꯃꯥꯏꯅ ꯂꯩꯗꯧꯔꯤꯒꯦ ꯅꯍꯣꯏ, ꯍꯥ? ꯑꯗꯨꯁꯨ ꯑꯉꯥꯡ ꯉꯥꯛꯇ꯫ ꯃꯥ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯊꯟꯇ ꯊꯝꯂꯝꯕ ꯇꯥꯕꯅꯤ꯫ ꯃꯊꯟꯇ ꯊꯝꯅꯤꯡꯗ꯭ꯔꯒꯅ ꯑꯥ ꯃꯄꯥꯝꯗꯔ ꯅꯠꯇ꯭ꯔꯒ ꯁꯤꯗꯔ ꯊꯝꯃꯝꯕ ꯇꯥꯕꯅꯤꯅꯦ꯫ ꯀꯔꯤ ꯇꯧꯕꯒꯤ ꯅꯪꯅ ꯆꯠꯇꯧꯔꯤꯕꯅꯣ? ꯇꯥꯅꯤꯡꯗꯦꯀꯣ, ꯆꯠꯄ ꯌꯥꯔꯣꯏ꯫ ꯇꯥꯅꯤꯡꯗꯦ ꯏꯃꯥꯁꯨ, ꯑꯩ ꯑꯩꯈꯣꯏꯗꯥꯗ ꯂꯥꯛꯀꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ, ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯈꯪꯗꯦ, ꯏꯃꯥꯒꯤꯅ ꯑꯃꯨꯛ ꯐꯠꯇꯕꯗꯣ ꯑꯗꯨ ꯌꯥꯝ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯏꯅꯝꯃꯒꯤ ꯈꯟꯗ꯭ꯔꯁꯨ ꯅꯁꯨꯗꯨꯒꯤ ꯈꯟꯕ ꯌꯥꯏ ꯏꯃꯥꯁꯨ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯟꯊꯣꯏ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯁꯈꯤꯅ ꯂꯥꯎꯍꯧꯏ, ꯍꯥꯏ, ꯆꯠꯂꯨꯅ, ꯅꯈꯣꯡꯗꯣ ꯊꯨꯗꯦꯛꯀꯗꯧꯕꯅꯤ꯫ ꯅꯍꯥꯟ ꯆꯠꯂꯨꯕꯗꯨꯗꯗꯤ ꯑꯩꯅ ꯋꯥꯏ ꯈꯣꯠꯂꯤ ꯍꯥꯏꯔꯝꯕꯗꯨꯗ ꯃꯅꯥꯗꯨ ꯇꯥꯁꯤꯟꯅꯗꯈꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇꯒ ꯇꯧꯔꯛꯄ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯒ ꯃꯌꯨꯝꯒ ꯁꯥꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯁꯤꯍꯜꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ꯫ ꯍꯥꯏ, ꯅꯪꯁꯦ ꯃꯆꯟꯅꯤ ꯍꯥꯏꯗꯅ ꯅꯪꯒꯤ ꯀꯔꯤ ꯁꯅꯥ ꯁꯥꯕꯤꯒꯦ ꯃꯥꯅ? ꯅꯪ ꯃꯤꯅꯥꯏ ꯑꯣꯏꯔꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯗ ꯆꯠꯂꯒ? ꯇꯧꯅꯨꯀꯣ, ꯑꯩꯅ ꯉꯥꯡꯕ ꯋꯥ ꯇꯥꯗꯕ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯕ ꯋꯥ ꯇꯥꯗꯕꯁꯦ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯗꯕꯅꯤ꯫ ꯅꯣꯏ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯣꯏ꯫ ꯁꯈꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯨ ꯇꯥꯔꯒ ꯂꯤꯟꯊꯣꯏꯗꯨ ꯇꯟꯗꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯇꯦ꯫ ꯇꯣꯝꯕꯗꯨ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯄꯅꯤ꯫ ꯏꯃꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯎꯕꯗꯨ ꯇꯥꯔꯒ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯨꯕꯖꯥꯠꯅꯣ? ꯃꯁꯤꯅ ꯍꯦꯛꯇ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯇꯧꯔꯤꯕ꯫